Meitei Singda yamna maru ebe Laiphamlen na mo ebe kong maru Laiphamlen da ngase security ngak ga lai Khurumba fangan liba sugumna kaubru ma thangjing Laiphamlen da so matik sab security pi duna lai Khurumba fangan na magi thabak paikat pi hana Meitei Leepun gi maikai degi lenga ki puning singsilakli wafam se Meitei Leepun gi thobu w chinglem ban lu chingduna lu basagi thongmi singna kong maru Laiphamlen da lai Khurumba lakpa da lu basagi lalu puba el vedic na fongdo ki banai Bedik na makatana kong umaruas da mausagum Ningtamna sangdun ira thanung tawba yadragasu sahi anigi matungda ira thauni tawba fangale lan matungda Meitei singi khwaidigi marueba Laiphamlen na sid lai Khurumba fanganba asigi damakta lubasigi maikaidagi governor district administration district police CRPF amade Assam Rifles pu awang thakta ikai khumnai Meitei Leepun gi maikaidagi su makatana lamdamasigi marueba Laiphamlen singbu kannan bamade ira thauni tawbi thabakta Miam galore na makatana sanction khigani fongdoki Isagi lamdam masina lai Khurumba sarkar dagi ayaba lauraga changbagi mong ama lakse khoi Meitei Leepun gi site gi yamna nuaijade matungda su tawdana hana biyo haina khoi sarkar da thamningi namde khoi na ngasi lai Khurumba changa busira su akakna ba masing mi kunthra ama kayama de hena changhandaba digi khoi na hana ningkha tamna khoi phone pusandana khojandana tawbuse masi buk restriction thamba masi yamna nuaijade nangai di adum changninga matam da changaga lai Khurumba se masi akakna ba matam se bu time bound toksalakpa digi khoi restriction mayam thamjalakse khoi Meitei Leepun gi site yam nuaijade Meitei Leepun gi volunteer mi lising am ki sang khoi lakjabani asi mayam so khoi saruk yabina ba khoi yam luraba laifam am oibanina khoi Meitei oigi yamna tangai fadaba laifam nena khoi logjaraga ngasi khoi Meitei Leepun gi site gi khoi mi lising am volunteer lising taw lakjaba